ꯄꯩꯁꯥ ꯐꯪꯉꯅꯤꯗꯤ ꯋꯥꯕꯅꯤꯅꯦ ꯄꯩꯁꯥꯁꯨ ꯄꯤꯔꯣꯏꯗꯕꯗ ꯆꯦꯜꯂꯒꯅꯦ ꯈꯪꯕ꯭ꯔꯥ ꯈꯣꯡ ꯍꯥꯝꯅꯤꯡꯉꯩꯕꯀꯣ ꯕꯥꯏꯗꯣ ꯕꯥꯏ. ꯍꯜꯂꯣ ꯃꯌꯥꯝ ꯍꯣꯏꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯑꯗꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯅꯤ. ꯑꯩꯒꯤ ꯑꯇꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯄꯪꯒꯤ ꯁꯦꯝꯒꯗꯕꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯐꯝꯗꯨ ꯖꯨꯒꯣꯠ ꯆꯥꯅ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝ ꯁꯦꯝꯅꯤꯡꯉꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯇꯕ ꯌꯥꯗꯕꯅꯤ나 ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯀꯦ. ꯑꯗꯣ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤꯅ ꯑꯩ ꯂꯨꯖ ꯈꯣꯠꯆꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯅ ꯂꯣꯏꯔꯦ. ꯑꯗꯨꯒ ꯐꯝꯃꯝꯃꯤꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯍꯥꯏꯅ. ꯑꯗꯣ ꯃꯅꯤꯡꯒꯤ ꯐꯃꯨꯡꯒꯤ ꯑꯣꯕꯣꯁꯇꯥꯁꯤꯗꯤ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ. ꯀꯩꯅꯣ ꯑꯩꯅ ꯀꯩ ꯍꯥꯏ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯃꯣꯠꯂꯦ ꯍꯥꯏꯅꯅꯦ ꯁꯨꯗꯣꯛꯀꯦ ꯍꯥꯏꯅ ꯍꯨꯒꯠꯈ꯭ꯔꯦꯕ. ꯑꯗꯨꯗꯨꯅꯅꯦ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯐꯤ ꯃꯌꯥꯝ ꯑꯩꯅ ꯇꯤꯡꯁꯤꯜꯂ ꯊꯝꯃꯦꯕ ꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯒ ꯁꯨꯒꯦ ꯍꯥꯏꯅ. ꯑꯗꯣ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯇꯧꯔꯤꯅꯤ. ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯉꯁꯥꯏꯅꯗꯤ ꯇꯧꯕ ꯌꯥꯔꯕꯅꯤ. ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯉꯥ ꯐꯥꯅ ꯂꯩꯔꯨꯕ ꯃꯥ ꯉꯥꯏꯔꯒ ꯂꯩꯕꯗꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯁꯨ ꯂꯥꯝꯃ ꯏꯃꯥꯒ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯣ ꯍꯥꯎꯋꯤ ꯍꯥꯏꯗꯅꯅꯦ ꯉꯥꯏꯔꯒ ꯂꯩꯖꯕꯅꯦꯕ. ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯃꯍꯧꯁꯥꯒꯤꯒꯨꯝꯅ ꯍꯥꯟꯅꯒꯤꯒꯨꯝꯅ ꯆꯉꯥꯡ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯃꯥꯏꯇꯟ ꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯃꯤꯟꯅꯔꯅꯤ ꯃꯃꯥꯒ. ꯅꯪꯒꯤ ꯂꯍꯥꯟꯒꯤꯗꯣ ꯍꯥꯎꯋꯦ. ꯃꯌꯥꯝ ꯆꯥꯊ ꯂꯣꯏꯔꯦ. ꯁꯤꯗ ꯂꯩꯔꯦ ꯂꯥꯏ ꯁꯦꯕꯥꯒꯤ ꯊꯦꯒꯅꯤ ꯍꯥꯏꯗꯨꯒ ꯑꯩꯅ ꯁꯨꯒꯗꯕꯗꯣ ꯇꯤꯡꯁꯤꯜꯂ ꯊꯅꯝꯃꯦ. ꯁꯤꯗꯁꯨ ꯐꯤ ꯈꯔ ꯄꯨꯊꯣꯔꯛꯑꯦ ꯃꯃꯥꯒꯤ ꯁꯦꯠꯄꯒꯤ ꯐꯤꯁꯤꯁꯤ ꯕꯥꯕꯤꯗ ꯂꯩꯇꯥꯡꯅꯤ. ꯏꯁꯤꯡꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ. ꯍꯟꯗꯛ ꯅꯨꯃꯤꯠ 4-5 ꯁꯨꯔꯦ ꯁꯄ꯭ꯂꯥꯏ ꯂꯥꯛꯇꯕꯗꯨꯗꯨꯅ. ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯁꯨꯝ ꯆꯣꯠꯇꯅ ꯂꯩꯔꯦ ꯈꯪꯕ꯭ꯔꯥ. ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯉꯥꯏ ꯃꯐꯝꯗꯣ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯆꯣꯠ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯃꯐꯝꯁꯦ ꯀꯪꯕ ꯉꯝꯗꯦ. ꯍꯧꯖꯤꯛ ꯑꯩ ꯁꯅꯥꯕꯨꯟꯁꯦ ꯄꯨꯔꯒ ꯏꯁꯤꯡ ꯈꯔ ꯍꯣꯟꯒꯦꯀꯣ. ꯁꯨꯅꯕꯒꯤ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯑꯅꯦꯕꯀꯣ. ꯁꯤ ꯏꯁꯤꯡ ꯍꯣꯟꯒꯦ. ꯑꯁ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯈꯨꯁꯤꯁꯤꯗꯤꯕꯣ. ꯕꯥꯠꯔꯨꯝꯁꯦ ꯏꯒꯅꯣꯔ ꯇꯧꯀꯣ. ꯅꯣꯡ ꯇꯥꯕꯒꯤꯅꯦ ꯄꯦꯇꯦ ꯄꯦꯇꯦ ꯂꯩꯈꯣꯝ ꯌꯥꯝ ꯆꯣꯡꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕ. ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯐꯤꯁꯦ ꯇꯞ ꯇꯞꯅ ꯇꯧꯅ ꯑꯗꯨꯝ ꯁꯨꯗꯣꯛꯑꯦ. ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯇꯟꯕ ꯍꯥꯏꯁꯨ ꯑꯣꯏꯔꯦ. ꯑꯗꯨꯒ ꯐꯤꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯅꯠꯇꯦ. ꯑꯗꯣ ꯀꯥ ꯍꯦꯟꯅ ꯃꯣꯠꯄꯁꯨ ꯅꯠꯇꯦꯕꯀꯣ. ꯁꯨꯝ ꯃꯅꯝꯒꯤꯇ ꯀꯣꯛꯅꯕꯒꯤꯇꯅꯦꯕ. ꯑꯗꯣ ꯑꯩꯅꯅꯦ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯐꯤ ꯁꯨꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯃꯜꯂꯅꯦꯅ ꯃꯌꯥꯝꯗ ꯀꯛꯑꯒ ꯃꯇꯦꯛ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯕꯅꯦꯕꯀꯣ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯗꯣ. ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ. ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯛ ꯂꯥꯎꯅ ꯁꯥꯕꯁꯨ ꯑꯣꯏꯗꯦ. ꯑꯣꯝꯆꯥꯛꯅꯔꯒ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯑꯗꯨꯝ ꯐꯕꯗꯣ ꯑꯗꯨꯝ ꯑꯣꯏꯅꯅꯤ. ꯑꯩ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦꯅ ꯂꯥꯁꯅꯤ. ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕ. ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯥꯗꯣꯛꯈꯤꯒꯦ. ꯁꯤꯗꯣꯔꯦ. ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ. ꯅꯨꯡꯁꯤꯠ ꯑꯗꯨꯝ ꯁꯤꯠꯂꯒ ꯂꯩꯔꯦ. ꯑꯗꯨꯒ ꯐꯤ ꯊꯥꯗꯣꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯈꯔꯥꯗ ꯑꯗꯨꯝ ꯇꯞꯅꯞꯅ ꯂꯩꯔꯕꯅꯤꯅꯀꯣ. ꯐꯤ ꯊꯥꯗꯣꯛꯄ ꯈꯣꯠꯄꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯕ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯄꯁꯤꯅꯁꯨꯅꯦ ꯍꯥꯏꯗꯤ ꯐꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ. ꯌꯨꯝꯗ ꯇꯧꯔꯒ ꯏꯁꯤꯡꯅ ꯇꯧꯔꯒ ꯕꯥꯜꯇꯤꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯗꯨꯅ ꯁꯦꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ. ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯄꯁꯤꯅ ꯁꯦꯡꯉꯦ. ꯄꯨꯈ꯭ꯔꯤ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯄꯕꯛ ꯇꯧꯗꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯑꯃꯨꯛ ꯁꯥꯗꯣꯔꯛꯑꯦ. ꯑꯗꯨꯒ ꯊꯥꯗꯣꯔꯛꯄꯅꯤꯅ ꯑꯩꯅ ꯁꯠ ꯇꯧꯗꯅꯅꯦ ꯐꯤꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛ ꯂꯣꯏꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯐꯧꯕꯒꯤꯅꯦ. ꯑꯗꯣ ꯊꯣꯡꯒꯥꯟꯗ ꯐꯧꯕ ꯌꯥꯕꯗꯣ ꯊꯣꯡꯒꯥꯟꯗ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯄꯅꯤꯅ ꯐꯤꯁꯤꯡꯁꯦ ꯍꯨꯝꯊꯅꯦꯕ. ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯂꯤꯞ ꯐꯥꯅꯕꯗꯨꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯒꯤ. ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯁꯨ ꯁꯪꯇꯞ ꯑꯣꯏꯔꯤꯀꯥꯟ ꯇꯥꯁꯜꯂꯕꯅꯤꯅ ꯃꯐꯝ ꯍꯥꯏꯗꯤ ꯂꯩꯇꯦꯕꯀꯣ. ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯗꯨꯅ ꯁꯤꯗ ꯆꯥꯕꯦꯝ ꯁꯅꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯧꯔꯤ ꯇꯤꯡꯕꯁꯦ ꯁꯤꯗ ꯐꯧꯗꯣꯏꯅꯤ. ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯣꯛꯅꯕ ꯁꯨꯝ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯥꯕꯒꯤ ꯀꯟꯅ ꯃꯥꯃꯣ ꯍꯣꯏ ꯀꯟꯅ ꯆꯦꯛ ꯀꯥꯕꯒꯤ ꯂꯩꯉꯣꯏ ꯀꯩꯀꯥ ꯀꯟꯅ ꯅꯤꯛꯇꯅ ꯇꯧꯔꯤ. ꯃꯣꯏ ꯊꯣꯛꯄ ꯋꯥꯔꯤ ꯃꯣꯏꯁꯨ ꯈꯪꯄꯣꯠ ꯅꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯀꯥꯏꯅ. ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯐꯤ ꯐꯧꯅ ꯂꯩꯔꯦ ꯃꯌꯥꯝ. ꯑꯗꯣ ꯌꯥꯝ ꯇꯟꯅꯀꯣ ꯌꯥꯝ ꯇꯟꯅ ꯑꯩ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯧꯕꯅꯦ. ꯍꯥꯏꯗꯤ ꯇꯜꯂꯁꯨ ꯀꯩ ꯍꯥꯏꯅꯤ ꯇꯜꯂꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ.
ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯁ ꯑꯣꯏꯅ ꯐꯅꯦꯛ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯁꯤꯒꯤꯁꯨ ꯐꯧꯕꯝ ꯂꯩꯇꯦ ꯐꯅꯦꯛꯅꯤꯅ ꯊꯧꯔꯤꯗ ꯐꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟꯅ ꯌꯥꯝꯅ ꯉꯥꯡꯉꯦ ꯃꯆꯤ ꯃꯔꯥꯡꯗ ꯐꯧꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ ꯆꯨꯅꯤ ꯆꯥꯟꯕꯗꯣ ꯂꯧꯊꯣꯛꯑꯒ ꯁꯦ ꯐꯧꯔꯝꯃꯦ ꯌꯥꯝ ꯇꯟꯅ ꯑꯩꯁꯦ ꯌꯥꯝ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯊꯛꯑꯒ ꯃꯣꯝꯄꯥꯛꯄꯤꯗꯛ ꯊꯥꯖꯟꯕꯤꯒꯦꯕꯀꯣ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯊꯥꯅ ꯂꯣꯏꯔꯦ ꯈꯔ ꯃꯜꯂꯁꯨ ꯁꯨꯇꯤ ꯑꯣꯂꯥꯡ ꯊꯥꯁꯤꯗꯗꯤ ꯈꯔꯕꯨ ꯃꯜꯂꯁꯨ ꯁꯨꯇꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯐꯨꯔꯤꯠ ꯐꯧꯗꯨꯉꯥꯏ ꯁꯨꯇꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯟꯒꯦꯔꯥ ꯀꯥꯒꯦꯔꯥ ꯂꯤꯠꯄ ꯄꯪꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯃꯟꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯜꯂꯦꯕ ꯑꯗꯨꯏꯁꯨ ꯍꯤꯞꯄꯗ ꯁꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤꯗꯣꯔꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯒꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯉꯁꯤꯁꯦ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯉꯁꯤꯁꯦ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯕ ꯑꯣꯏꯗꯦ ꯅꯍꯥꯟꯒꯩ ꯁꯥꯕꯗꯨ ꯃꯣꯏꯅ ꯈꯔ ꯅꯨꯡꯊꯤ ꯃꯪꯂꯤ ꯇꯧꯔꯤ ꯍꯨꯔꯥꯟꯅꯒꯁꯨ ꯌꯦꯡꯉꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯀꯌꯥꯝ ꯆꯤꯡꯁꯤꯟꯅꯤꯡꯉꯤ ꯍꯨꯔꯥꯟꯅ ꯆꯦꯟꯃꯤꯟꯅꯁꯤ ꯌꯥꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯂꯦꯕꯨ ꯃꯍꯤ ꯄꯤꯊꯛꯄꯤꯔꯨꯒꯦ ꯄꯤꯔꯨꯒꯦ ꯃꯣꯏ ꯂꯦꯕꯨ ꯃꯍꯤ ꯊꯛꯃꯟꯗꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯅꯦ ꯁꯣꯝꯒꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯁꯥꯡꯁꯤꯗ ꯉꯥꯏꯔꯦ ꯆꯦꯛ ꯀꯥꯒꯗꯧꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯔꯤꯁꯦ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯗꯤ ꯌꯨꯝ ꯁꯥꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯃꯄꯥ ꯃꯊꯨꯟ ꯏꯜꯂꯒ ꯌꯥꯝ ꯀꯟꯅ ꯇꯣꯜꯂꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯅ ꯌꯦꯡꯖꯔꯤ ꯇꯧꯕꯤꯔꯨꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯋꯥꯅ ꯁꯤꯔꯥꯔꯦꯅꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯁ ꯆꯥꯡ ꯈꯪꯉꯤꯔꯥ ꯈꯪꯗꯦꯔꯥ ꯏꯁꯤꯡ ꯄꯪꯊꯥꯗ ꯇꯥꯁꯜꯂꯗꯅ ꯉꯁꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯇꯟꯗꯕ ꯑꯉꯥꯡꯅꯤꯍꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯐꯤꯁꯨ ꯀꯪꯉꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅꯅꯦꯀꯣ ꯍꯥꯏꯗꯤ ꯆꯥꯡꯅꯅ ꯁꯥꯕꯅꯤꯅ ꯖꯥꯡꯅ ꯑꯗꯨꯝ ꯀꯪꯉꯦ ꯑꯣꯂꯥꯡꯉꯦꯅ ꯃꯣꯏ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤꯅꯦ ꯆꯥꯗꯣꯏ ꯃꯥꯡꯒꯣꯟꯗ ꯐꯤꯁꯦ ꯂꯧꯁꯜꯂꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯌꯥꯏ ꯇꯟꯗ꯭ꯔ ꯅꯕꯥꯅꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯥ ꯄꯩꯁꯥꯁꯨ ꯐꯪꯉꯣꯏꯗꯕꯗ ꯄꯩꯁꯥ ꯐꯪꯉꯅꯤꯗꯤ ꯋꯥꯕꯅꯤꯅꯦ ꯄꯩꯁꯥꯁꯨ ꯄꯤꯔꯣꯏꯗꯕꯗ ꯁꯨꯗꯅ ꯋꯥꯅꯕ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯅꯤ ꯍꯥꯏ ꯑꯌꯨ ꯀꯅꯥꯅ ꯍꯥꯏ ꯄꯤꯔꯅꯤ ꯃꯥꯏ ꯆꯥꯏꯒꯦ ꯃꯣꯇꯣꯔ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯂꯦꯕꯨꯁꯦ ꯁꯨꯝꯃ ꯆꯥꯊꯔꯅꯤ ꯆꯥꯛꯇꯣ ꯂꯣꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯠ ꯂꯥꯛꯄꯒꯤ ꯐꯝꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯕꯨꯕꯣꯟꯒ ꯃꯌꯥꯝ ꯕꯨꯕꯣꯟ ꯉꯁꯥꯏ ꯏꯁꯤꯡ ꯂꯥꯛꯇꯦ ꯍꯥꯏꯔꯨꯕꯒꯤ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯃꯇꯨꯡꯗ ꯂꯥꯛꯏ ꯏꯁꯤꯡ ꯍꯟꯖꯤꯜꯂꯅꯤ ꯊꯛꯅꯕꯒꯤꯀꯣ ꯁꯅꯥꯕꯨꯟꯗ ꯇꯧꯔꯒ ꯈ꯭ꯋꯥꯡꯒ ꯅꯥꯏꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯄꯥꯏꯔꯒ ꯊꯟꯕꯧ ꯉꯥꯏꯕꯗ ꯈ꯭ꯋꯥꯡꯒ ꯅꯥꯏ ꯁꯤꯗꯣꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯒꯦꯕꯀꯣ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯏꯁꯤꯡ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥꯒ ꯕꯨꯕꯣꯛꯒꯁꯨ ꯃꯈꯥꯗ ꯇꯥꯅꯒ ꯇꯨꯝ ꯂꯩꯔꯝꯃꯤ ꯁꯥꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯈꯪꯕ꯭ꯔꯥ ꯄꯨꯡ 5 ꯇꯥꯔꯝꯃꯦ ꯑꯩꯗꯤ 5:30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯇꯨꯝꯕ ꯌꯥꯅꯤ ꯑꯗꯩꯗꯤ ꯑꯩ ꯔꯟꯅꯤꯡꯒꯤ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯔꯟꯅꯤꯡ ꯊꯣꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡ ꯀꯪꯗꯕꯗ ꯁꯝꯄꯣꯠ ꯈꯣꯏꯅꯍꯧꯔꯦ ꯂꯧ ꯍꯣꯟꯅꯕꯒꯤ ꯅꯨꯡꯁꯤꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯍꯧꯔꯦ ꯃꯣꯏ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯦ ꯑꯩꯒ ꯄꯤꯇꯨꯆꯥꯒ ꯂꯦꯞꯍꯧꯔꯦ ꯉꯁꯤꯁꯦ
ꯆꯦꯜꯂꯒꯅꯦ ꯈꯪꯕ꯭ꯔꯥ ꯈꯣꯡ ꯍꯥꯝꯅꯤꯡꯉꯩꯕꯀꯣ ꯑꯗꯨꯗꯨꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯊꯤꯒꯥꯡꯗ ꯂꯩꯔꯦ ꯑꯥꯗꯁꯨ ꯈꯔ ꯑꯃ ꯆꯦꯟꯕꯒꯤ ꯍꯟꯅꯈ꯭ꯔꯦꯕ ꯆꯥꯗ ꯂꯦꯞꯍꯧꯔꯦ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯦ ꯐꯖꯗ꯭ꯔꯥ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏ ꯆꯠꯁꯤ ꯈꯣꯡꯅ ꯈꯔ ꯖꯥꯡ ꯃꯣꯏ ꯑꯥ ꯆꯧꯔꯝꯃꯅꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯕꯗꯅ ꯃꯈꯣꯡ ꯁꯦꯠꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯁꯥꯊꯤ ꯆꯦꯟꯈ꯭ꯔꯕꯅꯦ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯁꯣꯔꯥꯔꯦꯟꯁꯦ ꯀꯩꯅꯣꯝ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯤ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯒꯤ ꯑꯟꯁꯔꯗꯤ ꯑꯩ ꯄꯤꯕ ꯉꯝꯗꯦ ꯅꯣꯡ ꯆꯨꯅꯤꯡꯉꯦ ꯑꯣꯝ ꯆꯥꯛꯅꯍꯜꯂꯤꯗꯨꯒꯤ ꯌꯥꯝ ꯁꯨꯝ ꯌꯧꯔꯛꯑꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯒꯦ ꯚꯤꯗꯤꯑꯣꯗꯤ ꯁꯥꯡꯃꯜꯂꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯝ ꯆꯥꯡꯅ ꯐꯪꯅꯔꯁꯦ ꯕꯥꯏ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯛꯄꯒꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯑꯩ ꯂꯥꯛꯑ ꯂꯨꯖꯅꯤ ꯑꯩ ꯉꯥꯏ ꯂꯩꯔꯝꯃꯤꯅꯤ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯇꯧ ꯕꯥꯏ